ꯃꯇꯝ ꯑꯃꯗ ꯂꯥꯏꯔꯦꯝꯕꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯃꯤꯡꯅ ꯃꯌꯥ, ꯔꯥꯅꯤ ꯑꯃꯗꯤ ꯃꯤꯔꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯍꯜ ꯃꯌꯥꯗꯤ ꯀꯥꯂꯦꯟ ꯊꯥ ꯃꯇꯝꯒꯤ ꯑꯣꯏꯅ ꯁꯦꯝꯕꯤ ꯁꯥꯕꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯌꯥꯝꯅ ꯐꯠꯇꯕ ꯑꯃꯗꯤ ꯂꯩꯔꯝꯃꯤ, ꯃꯗꯨꯗꯤ ꯂꯥꯏꯔꯦꯝꯕꯤ ꯃꯌꯥ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯁꯦꯡꯗꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯌꯥꯏꯃ ꯔꯥꯅꯤꯗꯤ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡꯗ ꯁꯦꯝꯕꯤ ꯁꯥꯕꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯑꯃꯅ ꯃꯍꯥꯛꯅ ꯅꯤꯡꯈꯤꯕ ꯈꯨꯗꯤꯡꯃꯛ ꯇꯧꯗꯕ ꯐꯪꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯟꯕ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤ ꯑꯇꯣꯝꯕꯤ ꯃꯤꯔꯥꯗꯤ ꯅꯣꯡꯖꯨ ꯊꯥꯒꯤ ꯃꯇꯝꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅꯤ꯫ ꯃꯍꯥꯛꯇꯤ ꯂꯥꯏꯔꯦꯝꯕꯤ ꯑꯍꯜ ꯃꯌꯥ ꯑꯃꯗꯤ ꯂꯥꯏꯔꯦꯝꯕꯤ ꯌꯥꯏꯃ ꯔꯥꯅꯤꯗꯒꯤ ꯏꯇꯣꯟ ꯇꯣꯉꯥꯜꯂꯤ꯫ ꯃꯍꯥꯛꯀꯤ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯕ, ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯈꯟꯕꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯥꯏꯔꯦꯝꯕꯤ ꯃꯤꯔꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯖꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯏꯔꯦꯝꯕꯤ ꯑꯍꯜ ꯑꯃꯗꯤ ꯌꯥꯏꯃ ꯑꯅꯤꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯀꯂꯛꯂꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝ ꯑꯗꯨꯒꯤ ꯑꯣꯏꯕ ꯃꯤꯇ꯭ꯔꯪꯒꯤ ꯂꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯂꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯅꯤꯈꯛꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯡꯅ ꯇꯣꯝꯕ ꯑꯃꯗꯤ ꯊꯥꯗꯣꯏ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯤꯇ꯭ꯔꯪꯅ ꯃꯍꯩ ꯃꯔꯣꯡ ꯀꯌా ꯁꯦꯝꯕ ꯈꯣꯠꯄꯗ ꯃꯇꯦꯡ ꯇꯧꯕꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯦꯡꯕꯥꯡꯕꯤꯕꯒꯤ ꯊꯕꯛꯁꯨ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯂꯥꯏꯔꯦꯝꯕꯤ ꯃꯤꯔꯥꯅ ꯃꯌꯥ ꯑꯃꯗꯤ ꯔꯥꯅꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯨꯡꯁꯤꯔꯕꯤ ꯏꯆꯦꯁꯤꯡ, ꯍꯌꯦꯡꯗꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯁꯦ ꯁꯦꯝꯅꯅꯕ ꯇꯧꯔꯁꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯑꯁꯦ ꯂꯣꯏꯁꯤꯜꯂꯛꯂꯤ꯫" ꯂꯥꯏꯔꯦꯝꯕꯤ ꯔꯥꯅꯤꯅ, "ꯍꯣꯏ, ꯑꯩꯈꯣꯏ ꯍꯌꯦꯡꯃꯛ ꯁꯦꯝꯅꯅꯕ ꯇꯧꯔꯁꯤ꯫" ꯃꯌꯥꯅ, "ꯏꯅꯥꯎꯁꯥ, ꯑꯩꯈꯣꯏꯁꯦ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅꯤ, ꯑꯗꯨꯒ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯈꯣꯏꯒ ꯑꯗꯨꯃꯛ ꯅꯛꯁꯤꯟꯕꯁꯦ ꯐꯠꯇꯦ꯫ ꯃꯈꯣꯏꯁꯨ ꯃꯤꯑꯣꯏꯕꯅꯤ, ꯈꯔꯁꯨ ꯉꯝꯅꯅꯕ ꯍꯣꯠꯅꯖꯕ ꯇꯥꯕꯅꯤ." ꯂꯥꯏꯔꯦꯝꯕꯤ ꯃꯤꯔꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯨꯡꯁꯤꯔꯕꯤ ꯏꯆꯦ ꯑꯍꯜ, ꯌꯦꯡꯉꯨ, ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥ ꯃꯔꯛ ꯑꯁꯤꯗ ꯃꯈꯣꯏꯅ ꯀꯔꯝꯅ ꯁꯦꯝꯕ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯑꯩꯈꯣꯏꯅ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯑꯣꯏꯔꯨꯔꯕꯁꯨ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯀꯥꯏꯗꯕ꯭ꯔꯥ ꯈꯜꯂꯤ." ꯂꯥꯏꯔꯦꯝꯕꯤ ꯃꯌꯥꯅ ꯃꯤꯔꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯀꯔꯤ ꯑꯃꯠꯇ ꯃꯇꯦꯡ ꯇꯧꯅꯤꯡꯗꯕ ꯑꯃꯒꯨꯝ ꯈꯜꯂꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯃꯤꯔꯥ, ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯌꯥꯝꯅ ꯂꯥꯟꯅ ꯆꯠꯈꯤꯒꯗꯧꯔꯦ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯈꯣꯏꯁꯨ ꯁꯨꯕ ꯅꯣꯝꯕꯒꯤ ꯀꯥꯟꯅꯕ ꯑꯋꯥꯕꯁꯤꯡ ꯑꯗꯣ ꯈꯔꯁꯨ ꯈꯪꯖꯁꯅꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ." ꯂꯥꯏꯔꯦꯝꯕꯤ ꯔꯥꯅꯤꯁꯨ ꯑꯁꯨꯝꯅ ꯃꯆꯦ ꯃꯌꯥꯒꯤ ꯑꯁꯥꯎꯕ ꯑꯗꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯂꯝꯃꯤ, "ꯏꯆꯦ, ꯏꯅꯥꯎꯅ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯃꯤꯁꯤꯡꯒꯤ ꯃꯇꯦꯡ ꯇꯧꯖꯅꯤꯡꯕꯗꯣ ꯃꯗꯨ ꯈꯛꯇ ꯍꯥꯏꯖꯕꯅꯤ꯫ ꯏꯆꯦꯅꯁꯨ ꯍꯦꯟꯅ ꯈꯪꯂꯝꯒꯅꯤ ꯃꯍꯥꯛꯀꯤ ꯃꯒꯨꯟ." ꯂꯥꯏꯔꯦꯝꯕꯤ ꯃꯌꯥꯅ, "ꯑꯩꯗꯤ ꯃꯤꯁꯤꯡꯒꯤ ꯈꯟꯗꯕ꯭ꯔꯥ? ꯃꯆꯦ ꯑꯩꯕꯨ ꯃꯍꯥꯛꯅ ꯂꯥꯟꯅ ꯈꯜꯂꯤꯕ ꯀꯔꯤꯒꯤꯅꯣ?" ꯂꯥꯏꯔꯦꯝꯕꯤ ꯃꯤꯔꯥꯗꯨ ꯃꯆꯦ ꯑꯍꯜ ꯂꯥꯏꯔꯦꯝꯕꯤ ꯃꯌꯥꯒꯤ ꯋꯥ ꯑꯗꯨꯗ ꯀꯞꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯨꯡꯁꯤꯔꯕꯤ ꯏꯆꯦ, ꯀꯔꯤꯒꯤꯅꯣ ꯉꯁꯤ ꯏꯆꯦꯅ ꯅꯅꯥꯎ ꯑꯩꯒꯤ ꯏꯐꯝꯗ ꯇꯥꯛꯄꯤꯔꯤꯕꯗꯨꯕꯣ? ꯅꯅꯥꯎꯗꯤ ꯅꯣꯡꯃꯇ ꯏꯆꯦꯒꯤ ꯃꯐꯝꯗ ꯑꯗꯨꯝꯅ ꯈꯟꯈꯤꯕ ꯂꯩꯇꯤꯌꯦ." ꯂꯥꯏꯔꯦꯝꯕꯤ ꯔꯥꯅꯤꯅ, "ꯏꯆꯦ, ꯅꯍꯥꯛꯄꯨ ꯁꯥꯎꯔꯅꯨ꯫ ꯅꯅꯥꯎ ꯑꯩꯈꯣꯏꯅ ꯂꯥꯟꯈꯤꯕ ꯏꯆꯦꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯈ꯭ꯔꯕꯁꯨ ꯏꯆꯦꯅ ꯅꯅꯥꯎ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ." ꯂꯥꯏꯔꯦꯝꯕꯤ ꯃꯤꯔꯥ ꯃꯀꯣꯛ ꯑꯗꯨ ꯃꯈꯥꯗ ꯅꯣꯟꯊꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯆꯦ ꯑꯍꯜ ꯃꯌꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯞꯂꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯔꯥꯅꯤ ꯃꯅꯥꯎꯅꯨꯄꯤ ꯃꯤꯔꯥꯅ ꯆꯠꯈꯤꯕꯗꯨ ꯆꯠꯈꯤꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯀꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯔꯥꯗꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯇꯥꯁꯤꯜꯂꯛꯂꯦ, ꯃꯤꯔꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯂꯝꯗꯦ꯫ "ꯏꯆꯦ, ꯏꯅꯥꯎ ꯃꯤꯔꯥꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ꯫ ꯃꯐꯝ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯏꯅꯥꯎ, ꯏꯆꯦꯅ ꯃꯍꯥꯛꯄꯨ ꯆꯩꯔꯨꯕ ꯑꯗꯨꯗ ꯃꯆꯦ ꯑꯩꯕꯨ ꯋꯥꯔꯧꯈ꯭ꯔꯕ ꯖꯥꯠꯂꯥ? ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯣ?" ꯂꯥꯏꯔꯦꯝꯕꯤ ꯔꯥꯅꯤꯅ, "ꯃꯥꯁꯨ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯊꯤꯟꯕꯤꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯑꯃꯗꯤ ꯄꯥꯕꯨꯡꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯅꯤꯗ ꯁꯤꯟꯅꯔꯝꯕ ꯋꯥꯐꯝꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ?" ꯂꯥꯏꯔꯦꯝꯕꯤ ꯃꯌꯥ ꯃꯅꯥꯎꯅꯨꯄꯤ ꯔꯥꯅꯤꯒꯤ ꯋꯥ ꯑꯗꯨꯗ ꯃꯥꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯕꯨꯡꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯃꯌꯥ, ꯔꯥꯅꯤ, ꯁꯦ, ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯅ ꯅꯨꯡꯁꯤ ꯆꯥꯅ ꯌꯣꯛꯄꯤꯌꯨ꯫ ꯃꯍꯥꯛꯄꯨ ꯂꯨꯅ ꯇꯧꯕꯤꯌꯨ꯫ ꯃꯍꯥꯛꯄꯨ ꯅꯈꯣꯏ ꯑꯅꯤꯅ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯌꯦꯡꯊꯤꯕ
ꯀꯔꯤ ꯑꯃꯠꯇ ꯇꯧꯕꯤꯒꯅꯨ ꯏꯃꯥꯒꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯇꯥꯔꯦ ꯏꯃꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯝꯗ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯈꯪꯍꯟꯒꯅꯨ ꯑꯃꯗꯤ ꯀꯅꯥꯗꯁꯨ ꯂꯤꯊꯣꯛꯀꯅꯨ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯌꯥꯏꯐꯅꯕꯅꯤ ꯂꯥꯏꯔꯦꯝꯕꯤ ꯃꯌꯥꯅ ꯃꯅꯥꯎ ꯅꯨꯄꯤ ꯔꯥꯅꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯅꯥꯎ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯃꯤꯔꯥꯕꯨ ꯊꯤꯔꯨꯁꯤ ꯃꯐꯝ ꯀꯗꯥꯏꯗꯅꯣ ꯃꯍꯥꯛꯅ ꯂꯩꯔꯝꯒꯗꯕ ꯃꯍꯥꯛꯅ ꯃꯆꯦ ꯑꯩꯕꯨ ꯁꯣꯏꯗꯅ ꯋꯥꯔꯧꯔꯝꯒꯅꯤ ꯑꯩꯒꯤ ꯉꯥꯏꯍꯥꯛꯀꯤ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯗꯨꯅ ꯃꯍꯥꯛ ꯁꯣꯏꯗꯅ ꯀꯞꯂꯝꯒꯅꯤ ꯂꯥꯏꯔꯦꯝꯕꯤ ꯔꯥꯅꯤꯁꯨ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯍꯣꯏ ꯏꯆꯦ ꯊꯤꯔꯨꯔꯁꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯥꯏꯔꯦꯝꯕꯤ ꯃꯤꯔꯥꯕꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯁꯨꯝ ꯆꯠꯄꯅ ꯃꯤꯔꯥ ꯑꯆꯧꯕ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯥꯗ ꯀꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯤꯔꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯥꯏꯔꯦꯝꯕꯤ ꯔꯥꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯡꯁꯤꯔꯕꯤ ꯏꯅꯥꯎ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯇꯧꯔꯤꯕꯗꯨꯕꯣ ꯂꯥꯛꯑꯣ ꯌꯨꯝꯗ ꯍꯜꯂꯁꯤ ꯂꯥꯏꯔꯦꯝꯕꯤ ꯃꯌꯥ ꯀꯞꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯡꯁꯤꯔꯕꯤ ꯏꯅꯥꯎ ꯅꯍꯥꯛ ꯏꯆꯦꯕꯨ ꯋꯥꯔꯧꯔꯕ꯭ꯔꯣ ꯁꯦ ꯏꯆꯦ ꯂꯥꯟꯈ꯭ꯔꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯏꯆꯦ ꯑꯗꯨꯝꯅ ꯍꯥꯏꯒꯅꯣ ꯏꯆꯦ ꯀꯩꯁꯨ ꯂꯥꯟꯗꯦ ꯂꯥꯜꯂꯤꯕꯗꯤ ꯅꯅꯥꯎ ꯑꯩꯅ ꯏꯆꯦꯒꯤ ꯋꯥꯈꯜꯕꯨ ꯈꯪꯂꯨꯗꯅ ꯑꯩꯅ ꯍꯥꯟꯅ ꯉꯥꯡꯂꯨꯕ ꯅꯅꯥꯎ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯆꯦ ꯑꯩꯗꯤ ꯏꯃꯥꯁꯨ ꯃꯁꯛ ꯈꯪꯖꯍꯧꯗꯦ ꯏꯆꯦ ꯑꯅꯤꯅ ꯅꯅꯥꯎ ꯑꯩꯕꯨ ꯌꯣꯛꯄꯤꯔꯛꯄꯅꯤ ꯑꯩꯅ ꯀꯔꯝꯅ ꯏꯆꯦ ꯑꯅꯤꯒꯤ ꯂꯃꯟ ꯁꯤꯡꯒꯅꯤ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯀꯞꯃꯤꯟꯅꯔꯝꯃꯤ ꯃꯈꯥ ꯇꯥꯅ ꯂꯥꯏꯔꯦꯝꯕꯤ ꯃꯌꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯗꯤ ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯍꯌꯦꯡꯗꯤ ꯄꯥꯝꯕꯤ ꯃꯈꯩ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯗꯣ ꯁꯦꯝꯒꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯔꯨꯔꯁꯤ ꯌꯨꯝꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯤꯇ꯭ꯔꯪꯗꯒꯤ ꯆꯥꯅꯅꯕ ꯃꯅꯥ ꯃꯁꯤꯡ ꯀꯌꯥ ꯑꯃ ꯁꯦꯝꯂꯝꯃꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯁꯦꯝꯕ ꯂꯣꯏꯁꯤꯜꯂꯛꯂꯕꯗ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝ ꯑꯗꯨꯒꯤ ꯂꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯣꯝꯕ ꯑꯃꯗꯤ ꯊꯥꯗꯣꯏ ꯆꯦꯜꯂꯛꯂꯝꯃꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯂꯥꯏꯔꯦꯝꯕꯤ ꯃꯌꯥ ꯅꯍꯥꯛꯅ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤꯕꯨ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜ ꯄꯤꯅꯕꯤꯗꯨꯅ ꯀꯟꯕꯤꯔꯤ ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤ ꯔꯥꯅꯤ ꯅꯍꯥꯛꯅꯁꯨ ꯊꯥꯖꯔꯤꯕ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤꯕꯨ ꯃꯍꯧꯁꯥꯒꯤ ꯈꯨꯠꯁꯦꯝ ꯑꯗꯨꯅ ꯍꯦꯟꯅ ꯆꯥꯎꯍꯟꯗꯨꯅ ꯋꯥꯡꯈꯠꯍꯟꯕꯤꯔꯤ ꯑꯃꯁꯨꯡ ꯂꯥꯏꯔꯦꯝꯕꯤ ꯃꯤꯔꯥ ꯅꯍꯥꯛꯅ ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥ ꯑꯁꯤꯗꯒꯤ ꯅꯍꯥꯛꯅ ꯏꯁꯤꯡꯒꯤ ꯃꯤꯇ꯭ꯔꯪ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯀꯟꯕꯤꯔꯤ ꯂꯥꯏꯔꯦꯝꯕꯤ ꯃꯤꯔꯥꯅ ꯅꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯃꯄꯥꯜꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯥꯏꯕꯗꯨꯅ ꯁꯨꯕ ꯅꯣꯝꯕ ꯂꯦꯞꯄ ꯍꯥꯏꯕꯗꯨꯗꯤ ꯐꯠꯇꯦ ꯊꯥꯗꯣꯏꯅ ꯐꯒꯅꯤ ꯑꯩꯈꯣꯏ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀꯧꯖꯔꯣꯏ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯖꯒꯦ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯃꯤꯟꯅꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯏꯔꯦꯝꯕꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨ ꯎꯃꯪ ꯑꯃꯗ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯗ ꯈꯪꯍꯧꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝ ꯑꯗꯨ ꯊꯨꯅ ꯃꯈꯣꯟꯖꯦꯜ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪ ꯑꯗꯨꯅ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯒ ꯂꯩꯔꯝꯕ ꯑꯗꯨ ꯎꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯂꯥꯏꯔꯦꯝꯕꯤ ꯃꯌꯥꯅ ꯁꯥꯎꯅ ꯀꯔꯤꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯕꯨ ꯐꯥꯔꯤꯕꯅꯣ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯅꯣꯛꯂꯒ ꯑꯩꯍꯥꯛ ꯎꯃꯪ ꯑꯁꯤꯒꯤ ꯍꯤꯡꯆꯥꯕꯤ ꯑꯃꯅꯤ ꯑꯩꯒꯤ ꯊꯕꯛ ꯍꯥꯏꯕꯕꯨ ꯂꯥꯏꯔꯦꯝꯕꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯄꯥꯡꯒꯜ ꯁꯛꯇꯤ ꯂꯧꯁꯤꯟꯕ ꯃꯁꯤꯅꯤ ꯉꯁꯤꯗꯤ ꯑꯩꯍꯥꯛ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯔꯦ ꯅꯈꯣꯏ ꯑꯍꯨꯝ ꯑꯃꯨꯛꯁꯨ ꯂꯥꯛꯂꯦ ꯃꯁꯤ ꯍꯥꯏꯔꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪ ꯑꯗꯨ ꯁꯤꯖꯤꯟꯅꯔꯛꯂꯝꯃꯤ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝ ꯑꯗꯨꯅ ꯂꯥꯏꯔꯦꯝꯕ ꯑꯗꯨꯕꯨ ꯉꯥꯛꯊꯣꯛꯅꯕ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯄꯥꯡꯒꯜ ꯁꯛꯇꯤꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯨꯈꯤꯔꯝꯃꯤ ꯂꯥꯏꯔꯦꯝꯕꯤ ꯃꯌꯥꯅ ꯍꯦ ꯍꯤꯡꯆꯥꯕꯤ ꯉꯁꯤꯗꯤ ꯅꯍꯥꯛꯀꯤ ꯅꯨꯃꯤꯠ ꯂꯣꯏꯔꯕꯅꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯄꯥꯈꯠꯅ ꯑꯩ ꯂꯥꯟꯖꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯩꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏꯒꯦ ꯂꯥꯏꯔꯦꯝꯕꯤ ꯃꯤꯔꯥꯅ ꯑꯗꯨꯗꯤ ꯅꯍꯥꯛ ꯂꯥꯏꯔꯦꯝꯕ ꯑꯗꯨꯕꯨ ꯊꯥꯗꯣꯛ ꯅꯠꯇ꯭ꯔꯕꯗꯤ ꯃꯤꯀꯨꯞ ꯑꯁꯤꯅ ꯅꯍꯥꯛꯀꯤ ꯑꯔꯣꯏꯕ ꯑꯣꯏꯒꯅꯤ ꯐꯒꯅꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯊꯥꯗꯣꯛꯆꯔꯒꯦ ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕ ꯑꯗꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯊꯥꯗꯣꯛꯂꯝꯃꯤ ꯃꯈꯥ ꯇꯥꯅ ꯂꯥꯏꯔꯦꯝꯕꯤ ꯃꯌꯥꯅ ꯅꯍꯥꯛ ꯃꯇꯨꯡꯗꯗꯤ ꯂꯥꯏꯔꯦꯝꯕꯤ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯁꯛꯇꯤ ꯄꯨꯝꯅꯃꯛ ꯂꯧꯕ ꯉꯝꯒꯅꯤ ꯈꯟꯒꯅꯨ ꯃꯇꯨꯡꯗ
अमुक हन्ना तौगे खनगनो फगनी वा असे हाइरमलगा हिंचाबी अदु चटके असमना हिंचाबी अदु चटख्रबदा लाइरेंबी अहुम अदु तुंगलोमदा ओंथोरकलम्मे मचिन मनाव अहुमदु लाइरेंबा अदु उबदा पुंगाव ngawrame masai makai हिंचाबी अदुगी मित्रंग अदुना क्वेश्चनदुना लैबना लाइरेंबा अदुगी फजरबा सक्तम अदु उरमदे लाइरेंबा अदुना अहाकी थवाय असिबु कनबिबगिदम लाइरेंबी नखोय अहुमबो हाइनिंगाय लेतना थगचरी नखोयना एगी थवाय असिबु कनबिबगी लमंदी करिना सिंगने लाइरेंबी अहुम अदु लाइरेंबा अदुदा अदुमक येंगदुना लैरमे लाइरेंबी रानीना खंगहोदना करिगी लमनोदा मायाना अखोय मसेन मतेंग पांगनबनी खंतोकलसे मरो लाइरेंबी मिराना नाकी मिंग कई कौबगे अई मिंग पारी कौवे अदुगा मफम असिदा करी मरमगी लाक्लमलिबनो अईगी मांगख्रबी इमाबु थीबा लाक्पने महाक मफम असिदा चटखिबने अदुबु हंजिलक्तबा था मखाई फाजिलक्ले मिराना करी सुवारुगनु मरु नाकी इमादो कैसे तौरमले मफम अमदा सोइदना लेरमगनी लाइरेंबी मायाना फरे अदुदी अखोइसो हनखिनबा तौरगे मतम से थेंजिलगले अदो मरक मरकता अदुम थेंगनसे होय लाइरेंबी सिंह वासे हाइरगा मखोय मरीदु काइनरमे लाइरेंबी अहुम अदु लाइरेंबा अदु उबदा थबक पुंबा कावखिरमे मथंगे नुमितनी लाइरेंबी अहल मायाना इनाउसा नचे अहाकना मतम कुइनदगी ngaijरकबा अहिगी येटकी खोंगलोय ओइगदौरिबा महाक अदो ngasiदी फंगले रानीना इचे इनाउ अहाकसु अइना पामजबा नुसीजबा कनागुंबा अमा फंगले इचे अनि हायो मखोइसिंग अदु कनानो इनाउ याइमा नहाकी येटकी खोंगलोय ओइगदौरिबा महाक अदो कनानो हाना हायो यादे इचे ना हाना हाइबियो फरेसे महाक अदो अतै कनासु नते अखोय अहुमना ngarang हिंचाबी अदुगी मखुतगी कनबिखिबा लाइरेंबा पारीदुनी महाक्तनी अइना नुसीजरिबा वासे ताबदा लाइरेंबी रानीना इचे हल मदुमक्ति यारोय महाक्ति अइना अहानबा उखिबा मिखुब अदुदगी अइगी लाइरेंबा ओइरगे हाइना खनख्रबनी करिनो इनाउ याइमा नचे अहाकना हाना अइगी ओइजरगे खना खनख्रबनी मी कनागी नुसीजबबु थुगाइगी खनगनो इचे मदु अइ ngamloi महाकपु अइगी ओइना फंगनबा होटनगनी लाइरेंबी मिरादो माथा सारमे मचे अनि अदुगी मवोंग अदुदा खना चैना थोकत्रा खंदुना मचे अनिबु फाथबिरमे अदुगा असमना हाइरक्लमे इचे अनि करिगिदमक्ता साउनरिबनो इचे अनिना येनगदबगी सरु लाइरेंबा अदो कौदुना महाकना महाकी अपाम नुपी खलनबदी करी काइबगे लाइरेंबी अनिदो मिरागे वाफम अदुदा यानरमे नुमित अदुमदी मायागा रानीगदो करीमता ngangnarमदे मिरासु माना थोकपा अमा तौदुना लैखिरमे मथंगे नुमितनी मखोय मचिन मनाव अदो उमंग अदुदा लाक्लमे अदुबु लाइरेंबा अदुदि लैरमदे मखोय मफम अदुदगी खितंग अमुक चटखिरमे मिराना हो पारी लाइरेंबा पारी नाहकपु ताब्रो करी तौरबगे नखोय हुम लाक्लिबदे पारी नाहकी ओइगी तालोय लैरब्रा अहाकीदी लैत्रिदा वासे ताबदा लाइरेंबी माया अमदि रानी यामना हराउजरमे मखा ताना लाइरेंबी मिराना मधु ओइरबदी अइगी इचे अनि असिदगी नाहकी ओइगी तालोय ओइगदौरिबी महाक अदो खनबिबा यागद्रा लाइरेंबा पारी अदो वा अदुदा यामना चममनरमे महाकना लाइरेंबी मायादा येंगलुबा मतमदा माया अदो कया पांबा पोगलमदे अमुका लाइरेंबी रानीदा येंगलक्लमे मदुसु महाकी पुकनिंगना खोइदाजबा हाइबदु ओइरमदे अरोइबदा महाक लाइरेंबी मिरादा येंगलक्लमे लाइरेंबा पारीदो वाखल खरा खल्लबा मतुंगदा असुमना हाइरक्लमे अइगी ओइगी तालोय ओइगदौरिबा महाक अदो नाहक ओइना खनगनी लाइरेंबी मिरा अहाक नंगबु नुंसी वाफम असे ताबदा लाइरेंबी माया अमदि रानी अदु इकाइबा फावरक्लमे अमदि
ꯌꯥꯝꯅꯁꯨ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯌꯥꯅ ꯑꯩꯒꯤ ꯏꯅꯥꯎ ꯑꯁꯤꯗꯤ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤ, ꯅꯍꯥꯛꯀ ꯂꯝꯕꯥ ꯆꯥꯅꯗꯦ꯫ ꯔꯥꯅꯤꯅ ꯅꯍꯥꯛꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯈꯟꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯤꯔꯥꯅ ꯍꯥ ꯂꯩꯔꯦꯝꯕ ꯄꯥꯔꯤ, ꯑꯩꯍꯥꯛꯇꯤ ꯅꯍꯥꯛꯀꯤ ꯑꯣꯏꯕꯗ ꯌꯥꯝꯅ ꯆꯥꯅꯖꯗꯦ, ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯦ ꯑꯅꯤꯁꯤꯗꯒꯤ ꯑꯃ ꯑꯣꯏꯅ ꯈꯟꯕꯤꯌꯨ꯫ ꯑꯩꯅ ꯅꯍꯥꯛꯄꯨ ꯈꯟꯈ꯭ꯔꯦ ꯂꯥꯏꯔꯦꯝꯕꯤ ꯃꯤꯔꯥ, ꯑꯩꯒꯤ ꯐꯤꯔꯦꯞ ꯑꯁꯦ ꯍꯣꯡꯂꯔꯣꯏ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯂꯥꯏꯔꯦꯝꯕꯤ ꯃꯆꯦ ꯑꯅꯤꯗꯨ ꯁꯥꯎꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕꯤ ꯂꯥꯏꯔꯦꯝꯕꯤ ꯃꯤꯔꯥꯁꯨ ꯃꯆꯦ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯂꯝ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯌꯥꯅ ꯏꯅꯥꯎ ꯃꯤꯔꯥ, ꯅꯍꯥꯛ ꯂꯥꯏꯔꯦꯝꯕ ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯌꯥꯔꯣꯏ꯫ ꯔꯥꯅꯤꯅ ꯅꯍꯥꯛ ꯃꯍꯥꯛꯀ ꯂꯨꯍꯣꯡꯒꯗꯕ ꯑꯣꯏꯔꯕꯗꯤ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯒ ꯃꯔꯤ ꯇꯠꯅꯒꯅꯤ꯫ ꯀꯩꯅꯣ ꯏꯆꯦ, ꯏꯆꯦꯅ ꯍꯥꯏꯕꯤꯔꯨꯕꯗꯨꯕꯣ? ꯑꯩꯕꯨ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯅꯥꯎ ꯅꯠꯇ꯭ꯔꯕ? ꯂꯥꯏꯔꯦꯝꯕꯤ ꯃꯌꯥ ꯃꯕꯨꯛꯆꯦꯜ ꯁꯦꯡꯗꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯔꯝꯕꯅ ꯃꯅꯥꯎ ꯃꯤꯔꯥꯒꯤ ꯑꯋꯥꯕ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯔꯥꯅꯤꯁꯨ ꯃꯍꯥꯛꯅ ꯅꯤꯡꯈꯤꯕꯗ ꯇꯧꯕ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯕꯅ ꯃꯤꯔꯥꯒꯤ ꯀꯔꯤ ꯑꯃꯠꯇ ꯈꯟꯕꯤꯔꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯅꯍꯥꯛ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯃꯥ ꯑꯗꯨꯅ ꯅꯍꯥꯛꯄꯨ ꯑꯩꯈꯣꯏꯗ ꯁꯤꯟꯅꯔꯝꯕꯅꯤ꯫ ꯋꯥꯁꯤ ꯇꯥꯕꯗ ꯂꯥꯏꯔꯦꯝꯕꯤ ꯃꯤꯔꯥ ꯑꯗꯨ ꯀꯞꯂꯝꯃꯤ꯫ ꯏꯆꯦ, ꯋꯥꯐꯝ ꯑꯁꯤꯕꯨ ꯑꯁꯦꯡꯕꯔꯣ? ꯍꯥꯏꯌꯨ ꯏꯆꯦ꯫ ꯃꯥꯅꯤ, ꯑꯁꯦꯡꯕꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯈꯣꯏꯅ ꯅꯍꯥꯛꯀꯤ ꯈꯟꯕꯤꯗꯨꯅꯇ ꯂꯥꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯤꯔꯥ ꯑꯗꯨ ꯀꯞꯂꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯃꯤꯔꯥꯁꯨ ꯅꯥꯏꯇꯣꯝ ꯇꯥꯍꯟꯕꯗꯒꯤ ꯊꯥ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯌꯥ ꯑꯃꯗꯤ ꯔꯥꯅꯤ ꯃꯈꯣꯏ ꯑꯅꯤ ꯃꯃꯥꯅ ꯁꯤꯟꯅꯔꯝꯕ ꯋꯥꯐꯝ ꯑꯗꯨ ꯀꯥꯎꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯗ ꯂꯥꯏꯔꯦꯝꯕ ꯄꯥꯔꯤ ꯑꯗꯨ ꯂꯥꯏꯔꯦꯝꯕꯤ ꯃꯆꯦ ꯑꯅꯤꯗꯨ ꯂꯩꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯤꯔꯥ ꯃꯍꯥꯛꯄꯨ ꯎꯔꯗꯨꯅ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤ ꯂꯥꯛꯂꯤꯕꯅꯣ? ꯅꯨꯡꯁꯤꯔꯕꯤ ꯑꯩꯒꯤ ꯅꯨꯄꯤ, ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯤꯕ? ꯇꯝꯊꯤꯔꯕ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯅꯍꯥꯛꯄꯨ ꯑꯣꯠꯄꯤꯔꯤꯕ ꯑꯁꯦ ꯅꯍꯥꯛ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯂꯤꯕ꯭ꯔꯥ? ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯇꯣꯜꯂꯕꯤ ꯑꯩꯒꯤ ꯃꯄꯣꯛꯅꯤ, ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯤ꯫ ꯏꯆꯦ ꯑꯅꯤꯅꯁꯨ ꯑꯩꯍꯥꯛꯄꯨ ꯃꯤꯔꯥꯏꯕꯤꯔꯛꯂꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯅꯍꯥꯛ ꯀꯩꯁꯨ ꯋꯥꯒꯅꯨ, ꯏꯁꯥꯅꯧ, ꯅꯍꯥꯛꯀꯤꯗꯃꯛ ꯑꯩꯅ ꯂꯦꯞꯀꯅꯤ꯫ ꯂꯥꯛꯑꯣ ꯆꯠꯂꯁꯤ, ꯑꯩꯒꯤ ꯁꯪꯒꯥꯏ ꯑꯗꯨꯗ ꯂꯩꯔꯨꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯠꯃꯤꯟꯅꯈꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤ ꯑꯗꯨꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯤꯔꯥ ꯂꯩꯔꯝꯗꯕ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯂꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯣꯝꯕꯅ ꯂꯥꯏꯔꯦꯝꯕꯤ, ꯅꯍꯥꯛꯀꯤ ꯏꯅꯥꯎ ꯃꯤꯔꯥꯗꯣ ꯂꯥꯏꯔꯦꯝꯕ ꯑꯃꯅ ꯄꯨꯗꯨꯅ ꯆꯠꯃꯤꯟꯅꯈ꯭ꯔꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯤꯔꯥꯅꯁꯨ ꯃꯁꯥꯅ ꯌꯥꯖꯅ ꯆꯠꯆꯈꯤꯕꯅꯤ꯫ ꯊꯥꯗꯣꯏꯅ ꯑꯩꯈꯣꯏꯁꯨ ꯆꯞ ꯆꯥꯕ ꯀꯗꯣꯝꯗ ꯆꯠꯈꯤ ꯍꯥꯏꯕꯗꯨꯗꯤ ꯈꯪꯖꯍꯧꯗ꯭ꯔꯦ꯫ ꯃꯌꯥ ꯁꯥꯎꯅ ꯃꯍꯥꯛꯅ ꯑꯁꯤꯒꯨꯝꯕ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯔꯕ ꯐꯔꯦ, ꯃꯍꯥꯛ ꯉꯁꯤꯗꯒꯤ ꯂꯣꯏꯅꯔꯕꯅꯤ꯫ ꯔꯥꯅꯤꯅ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯆꯥꯎꯅꯅꯕ ꯌꯣꯛꯂꯛꯄꯒꯤ ꯃꯍꯩꯔꯣ ꯃꯍꯥꯛꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯑꯁꯦ? ꯃꯈꯣꯏ ꯑꯅꯤꯅ ꯅꯣꯡꯃꯇ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯈꯣꯏꯅ ꯃꯤꯒꯤ ꯅꯨꯡꯁꯤꯅꯖꯕꯗ ꯈꯨꯠ ꯊꯤꯡꯖꯟꯕꯅꯤ, ꯂꯥꯜꯂꯤ ꯍꯥꯏꯕꯗꯤ ꯈꯟꯊꯖꯔꯝꯗꯦ꯫ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯤꯔꯥꯗꯨ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯑꯩꯒꯤ ꯏꯆꯦꯁꯤꯡꯗꯣ ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯈꯣꯡꯒꯨꯜ ꯀꯔꯤꯃꯠꯇ ꯂꯤꯔꯛꯇꯦ, ꯃꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯥ? ꯅꯨꯄꯤ, ꯃꯗꯨꯒꯤꯗꯃꯛ ꯅꯍꯥꯛ ꯀꯔꯤꯃꯠꯇ ꯅꯨꯡꯉꯥꯏꯇꯕ ꯈꯟꯒꯅꯨ, ꯃꯈꯣꯏ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯄꯦꯟꯗꯕ ꯑꯃꯗꯤ ꯑꯩꯍꯥꯛꯅ ꯇꯧꯈ꯭ꯔꯦ꯫ ꯏꯃꯥ ꯁꯛꯂꯕꯤ ꯏꯆꯦ ꯑꯅꯤꯅ ꯑꯩꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛꯄꯤꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯝꯅ ꯈꯟꯒꯅꯨ ꯅꯨꯄꯤ, ꯅꯍꯥꯛꯅꯁꯨ ꯅꯪꯒꯤ ꯅꯆꯦꯒꯤꯗꯃꯛꯇ ꯈꯟꯖꯔꯤꯕ ꯑꯗꯨꯗꯤ ꯅꯍꯥꯛꯅ ꯅꯆꯦꯁꯤꯡꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯗꯣ ꯊꯨꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯈꯤꯕ ꯑꯗꯣ, ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯗꯧꯔꯤꯕꯤ ꯃꯍꯥꯛ ꯑꯗꯨꯃꯗꯤ ꯑꯩ ꯏꯁꯥꯅ ꯁꯦꯝꯖꯕ ꯇꯥꯕꯅꯤ꯫ ꯍꯣꯏ, ꯅꯪꯒꯤ ꯏꯆꯦꯕꯨ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯋꯥꯈꯜ ꯑꯗꯨꯗꯤ ꯑꯩꯍꯥꯛꯁꯨ ꯄꯥꯝꯗꯦ꯫ ꯃꯁꯤꯒꯤ ꯋꯥꯁꯦ ꯇꯣꯛꯑꯁꯤ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯟꯒꯅꯨ꯫ ꯅꯍꯥꯛꯀꯤ ꯄꯤꯄꯨꯛꯅꯨꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥ ꯑꯁꯤꯁꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏꯈꯤꯔꯣꯏ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯤꯔꯥꯅ ꯏꯆꯥꯁꯤꯅ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯇꯥꯔꯛꯄꯗ ꯐꯠꯇ꯭ꯔꯕꯤ ꯃꯃꯥ ꯑꯩꯒꯤ ꯂꯝꯆꯠꯄꯨꯗꯤ ꯂꯧꯗꯕ ꯑꯣꯏꯁꯅꯨ꯫ ꯁꯦ ꯇꯣꯛꯂꯁꯤ,
ꯅꯍꯥꯛꯇꯤ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕꯤꯅꯤ ꯅꯍꯥꯛ ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯕꯗ ꯑꯩ ꯆꯥꯎꯊꯣꯛꯆꯕ ꯐꯥꯎꯖꯔꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕꯤ ꯃꯤꯔꯥ ꯃꯀꯨꯝ ꯃꯊꯥ ꯁꯨꯖꯤꯜꯂꯛꯇꯨꯅ ꯐꯖꯔꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ ꯂꯥꯏꯔꯦꯝꯕ ꯄꯥꯔꯤ ꯑꯃꯗꯤ ꯂꯥꯏꯔꯦꯝꯕꯤ ꯃꯤꯔꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯥꯎ ꯑꯁꯤ ꯂꯥꯏꯔꯦꯝꯕꯤ ꯃꯆꯦ ꯑꯅꯤꯗꯨꯁꯨ ꯇꯥꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ ꯃꯌꯥꯅ ꯃꯤꯔꯥ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯈ꯭ꯔꯕ ꯃꯍꯥꯛ ꯑꯩꯈꯣꯏꯕꯨ ꯅꯥꯊꯩꯔꯝꯂꯒ ꯃꯥꯏ ꯄꯥꯛꯂꯕꯁꯨ ꯑꯩꯅ ꯃꯥꯕꯨꯗꯤ ꯂꯦꯝꯅ ꯊꯥꯅꯤꯡꯗꯦ ꯑꯩꯁꯨꯅꯤ ꯏꯆꯦ ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯗꯨ ꯃꯤꯔꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯂꯥꯏꯔꯦꯝꯕꯤ ꯃꯤꯔꯥ ꯃꯆꯦ ꯑꯅꯤꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯅꯨꯡꯁꯤꯔꯕꯤ ꯏꯆꯦ ꯅꯈꯣꯏ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯅꯣꯡꯃꯇ ꯅꯅꯥꯎ ꯑꯩꯍꯥꯛꯄꯨ ꯊꯤꯕ ꯂꯥꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯏꯆꯦꯒꯤ ꯐꯠꯇ꯭ꯔꯕ ꯋꯥꯈꯜ ꯑꯁꯤꯅ ꯏꯅꯥꯎꯕꯨ ꯌꯥꯝꯅ ꯂꯥꯟꯅ ꯂꯧꯔꯨꯔꯦ ꯅꯪ ꯏꯆꯦꯕꯨ ꯉꯥꯛꯄꯤꯔꯔꯣꯏꯗ꯭ꯔꯣ ꯏꯅꯥꯎ ꯏꯆꯦ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯁꯤꯗꯒꯤꯗꯤ ꯅꯪ ꯊꯨꯅ ꯐꯒꯠꯂꯣ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯂꯝ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯀꯣꯏꯔꯛꯎ ꯏꯆꯤꯜ ꯏꯅꯥꯎ ꯑꯍꯨꯝꯅꯦ ꯀꯔꯤꯅꯣ ꯈꯔ ꯆꯥꯃꯤꯟꯅꯁꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯤꯔꯥꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯍꯣꯏ ꯏꯆꯦ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯦ ꯂꯥꯏꯔꯦꯝꯕꯤ ꯃꯌꯥꯅ ꯑꯉꯥꯡ ꯑꯗꯨꯗ ꯌꯦꯡꯊꯤꯕꯒꯨꯝꯅ ꯌꯦꯡꯂꯝꯃꯤ ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯉꯥꯡꯅꯣ ꯔꯥꯅꯤꯅ ꯃꯁꯛꯁꯨ ꯌꯥꯝꯅ ꯐꯖꯈ꯭ꯔꯦꯗ ꯑꯉꯥꯡꯁꯦ ꯍꯣꯏ ꯏꯆꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯗꯨ ꯍꯟꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯤꯔꯥ ꯃꯄꯨꯔꯣꯏꯕꯗ ꯇꯥꯕ꯭ꯔꯣ ꯑꯩꯈꯣꯏ ꯆꯦ ꯑꯅꯤꯗꯣ ꯉꯁꯤ ꯂꯥꯛꯑꯝꯃꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯔꯦꯝꯕ ꯄꯥꯔꯤꯗꯨ ꯉꯛꯂꯝꯃꯤ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤ ꯑꯗꯨꯅ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕꯁꯤ ꯈꯜꯂꯛꯂꯝꯃꯤ ꯀꯔꯤ ꯍꯥꯏꯕ ꯂꯥꯛꯑꯝꯃꯤꯕ ꯃꯣꯏꯗꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯉꯥꯛꯄꯤꯔꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯅ ꯑꯩꯅ ꯈꯔ ꯀꯟꯈꯠꯂꯕ ꯃꯇꯝꯗ ꯑꯃꯨꯛꯇꯪ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯐꯔꯦ ꯍꯣꯏ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤ ꯂꯥꯏꯔꯦꯝꯕꯤ ꯃꯤꯔꯥ ꯃꯆꯦ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯅꯅꯕ ꯃꯇꯣꯝꯇ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯎꯃꯪ ꯑꯗꯨ ꯐꯥꯎꯔꯛꯄꯗ ꯈꯪꯍꯧꯗꯅ ꯎ ꯃꯊꯛ ꯑꯃꯗꯒꯤ ꯂꯥꯡ ꯑꯃꯅ ꯂꯥꯏꯔꯦꯝꯕꯤ ꯃꯤꯔꯥꯕꯨ ꯐꯥꯖꯤꯟꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯀꯣꯌꯦꯡ ꯌꯦꯡꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯆꯦ ꯑꯅꯤꯗꯨ ꯂꯩꯔꯝꯃꯤ ꯀꯩꯅꯣ ꯏꯆꯦ ꯅꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯁꯤꯕꯣ ꯊꯥꯗꯣꯛꯑꯣ ꯉꯁꯤꯗꯤ ꯅꯍꯥꯛꯀꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔꯕꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯋꯥꯗꯣ ꯊꯥꯔꯝꯂꯕꯗꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯊꯣꯛꯂꯝꯗꯕꯁꯨ ꯌꯥꯕꯅꯤ ꯂꯥꯏꯔꯦꯝꯕꯤ ꯃꯤꯔꯥ ꯑꯗꯨ ꯁꯥꯎꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪ ꯑꯗꯨꯅ ꯂꯥꯡ ꯑꯗꯨꯕꯨ ꯊꯗꯠꯂꯝꯃꯤ ꯑꯩꯁꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯄꯦꯟꯗꯕ ꯋꯥ ꯈꯔ ꯐꯣꯡꯗꯣꯛꯅꯤꯡꯏ ꯏꯆꯦꯁꯤꯡ ꯅꯈꯣꯏꯅ ꯑꯩꯕꯨ ꯂꯥꯟꯅ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯖꯗꯦ ꯋꯥꯁꯦ ꯍꯥꯏꯅꯔꯤꯉꯩꯗ ꯂꯥꯏꯔꯦꯝꯕꯤ ꯃꯌꯥ ꯑꯃꯗꯤ ꯔꯥꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯗꯒꯤ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪ ꯑꯗꯨ ꯀꯥꯞꯀꯦ ꯇꯧꯔꯛꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯃꯤꯔꯥꯗꯨ ꯃꯆꯦ ꯑꯅꯤꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛ ꯃꯍꯥꯛ ꯆꯦꯜꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪ ꯑꯗꯨ ꯁꯤꯖꯤꯟꯅꯕꯗꯤ ꯅꯪꯍꯧꯗꯦ ꯃꯍꯥꯛ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯤꯇ꯭ꯔꯪ ꯑꯗꯨꯅ ꯄꯥꯟꯈꯤꯔꯝꯃꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯑꯗꯨꯃꯛ ꯃꯥꯡꯈꯤꯔꯝꯃꯤ ꯁꯣꯛꯂꯤꯕ ꯂꯥꯏꯔꯦꯝꯕꯤ ꯃꯤꯔꯥꯕꯨ ꯂꯥꯏꯔꯦꯝꯕꯤ ꯃꯌꯥ ꯑꯃꯗꯤ ꯔꯥꯅꯤꯅ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ ꯂꯥꯏꯔꯦꯝꯕꯤ ꯃꯤꯔꯥꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯡꯁꯤꯔꯕꯤ ꯏꯆꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯏꯃꯥꯅ ꯑꯩꯕꯨ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯔꯦ ꯑꯗꯨꯕꯨ ꯏꯆꯦ ꯅꯅꯥꯎ ꯑꯣꯏꯅ ꯏꯆꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯐꯝꯗ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯅꯅꯥꯎꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯂꯥꯏꯔꯦꯝꯕꯤ ꯃꯌꯥ ꯅꯤꯡꯉꯝꯗꯕꯒ ꯂꯣꯏꯅꯅ ꯏꯅꯥꯎ ꯂꯥꯜꯂꯤꯕꯗꯤ ꯏꯆꯦꯅꯤ ꯏꯅꯥꯎꯅ ꯅꯆꯦ ꯑꯩꯒꯤꯗꯃꯛ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯕ ꯉꯝꯂꯒ ꯑꯩꯅ ꯅꯍꯥꯛꯄꯨ ꯃꯤꯔꯥꯏꯕ ꯉꯝꯂꯤꯕ ꯐꯠꯇꯕꯤ ꯑꯩꯅꯦ ꯂꯥꯜꯂꯤꯕꯁꯦ ꯔꯥꯅꯤꯅ ꯏꯅꯥꯎ ꯅꯆꯦꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯆꯦ ꯑꯩ ꯁꯣꯔ ꯍꯣꯟꯕ ꯋꯥꯔꯤ ꯏꯆꯦ ꯑꯅꯤꯒꯤ ꯅꯐꯝꯗ ꯇꯣꯜꯂꯕꯤ ꯅꯅꯥꯎ ꯑꯣꯏꯅ ꯍꯥꯏꯖꯔꯤ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯏꯆꯥꯅꯨꯄꯥꯁꯤꯃꯗꯤ ꯏꯆꯦ ꯅꯈꯣꯏ ꯑꯅꯤꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯌꯨꯀꯣ ꯏꯆꯦ ꯃꯤꯔꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯗꯨ ꯃꯈꯣꯏꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗ ꯂꯥꯏꯔꯦꯝꯕꯤ ꯃꯤꯔꯥ ꯑꯗꯨ ꯅꯣꯡꯒꯥꯈꯤꯔꯝꯃꯤ ꯂꯥꯏꯔꯦꯝꯕꯤ ꯃꯤꯔꯥꯒꯤ ꯃꯄꯨꯔꯣꯏꯕ ꯄꯥꯔꯤꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯆꯔꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗꯒꯤ ꯃꯍꯥꯛꯁꯨ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯥꯏꯔꯦꯝꯕ ꯄꯥꯔꯤꯗꯨ ꯃꯈꯥꯗ ꯐꯝꯊꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯝꯃꯤ
Karino, nangna tawribasibo. Yengo, maraibak thiraba. Icha hase. Karamna, mahaki senglaba punsi ase. Ithandana karamna semgani. Se, nahak poina kauribasi tarabadi amukta hokolo. Pumnamak ase, aikoina lankibani. Aigi patraba wakhal asina. Mahakpu manghanaba hana honakibani. Hingchabi aduna, aikoi anibu mitrang tawrakpada mahakna aikoi anibu kannanabu hotnabada mahak oina laikhidabani. Wadu tabada parido yamna saurami. Nakhoi anidi yamna tamthiraba sa makhal amani. Nasagi aningba amakak thungdabagidamak mi amabu kaisu leitana khanba nahaki nanaw asibu hatpa ngamba. Nakhoi punsigi oina ichagi khungul lirakpa yaroi unaba lakpasu yaroi. Ase hairamlaga mahaki nupigi hakchang adu puduna chatkhirami. Lairemba adugi mayumda lairiba nupi thoibi aduna karino tawriba matausibo lairembi mirabu kari tawrabage mahak aikhoibu thadoktuna chakre aibu yamna warokre pikliba icha hasibu huntoktuna mahak nungaiba punsi mada chatkre. Asamna nongmata Lairemba parina mama laikide haibagi waba amata uttana machanupa Chaurelbu chaunanaba yokpiraklami. Chaurelna pakhang sare pharakpa matamda nongma umang amada laklami. Mafam aduda lairiba ucheksinga adugi khonjel adu mahakna tarinkhai matamda khanghodana khonjel ama taraklami. Mahak ko yengduna chatlami ahal oirabi lairembi anina isai saktuna lairamba adu thengnarami. Mahak Lairembi ani adugi manakta changsinduna aha ima lairembi nakhoidi mafam asida isai saktuna mafam asida lairiba sanga pumba ase nungai halibra mani ibungo ima khoidi ahal oirabanina asumna loikragani do ngai khoni nangbu kanana mingna kari kaubage ima lairembi ayi ming Chaurel kausi ima hoigi khonjal tabada ai lakjaribani. Lairembi ranina phamu sida nangdi nahasu yamna mare ahal lamandi kari maming kawe. Ima aigi pabungi mamingna pari kawe aduga imagi mamingdi ai khangjadre ngasi phawba pabungna imagi maming aigi phamda takhidre. Wadu tabada lairembi anidu chingnaraklami. Lairembi mayana kari nahaki pabungi maming pari kawe haiba Mani ma kari tawbirage. Lairembi maya kaptuna ichegi bema mira nahak sumi kupasida leijaramlabadi nahak su yamna nungai jaramgani dako. Yengo ngasidi nahaki nacha chawba sare phare nahak amuktangdi halakhuo. Lairembi ranina aikhoibu warurabasu nahak nachabu amuktadi yenglaro ichegi bema Ngangnariba waduda wakhal tadraba Lairemba Chaurel aduna hairaklami. Karino ima nakhoina hairibasing asiba. Lairembi mayana warising adu amata chithadana lirami. Makhatana asamna hairaklami. Yengo ngasi aikhoina phamliba mafam ase nahaki imana taibang thadoklamdai matamda mafam asida phamduna yahip tankibani. Lairemba Chaurel su kapladuna Adudi aikhoi punna pabungi manakta leiminarurase madu yaro ibungo nahaki pabungdi aikhoi bu yamna warokhrabani nahaki pabungna nahakpu jaibigani madugi damaktadi karisu wabiruno ai pabungda haisage. Chaurelna haiduna namduna makhoi anibu puraklami. Mayu madu yaurabada Chaurelna mapabung parida wari pumba lirami. Ipagi ibungo Chaurel Karino nahakna tawribase makhoi ani yum asida lehenba yaroi. Pabong asawbada amukta phathabiyo makhoi bu ngakpiyo pabong phattabagi wakhal chenba karam chawba makhoi bu karamna yum asida lehengadawribano. Ibunga nang aikhoi bu warorano aikhoi chatlage. Masi haiduna Lairembi anido chatke haina tawrami adubu Lairemba Chaurelna khamlami chatkino haiduna Chaurel mapabungde yengduna hairaklami. Pabong nahakna nachaigidam yamna wajai haibada aisu khangi
ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯐꯅ ꯌꯥꯝꯅ ꯂꯥꯜꯂꯨꯔꯕꯁꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯃꯥꯗꯣ ꯂꯩꯖꯔꯝꯂꯕꯗꯤ ꯃꯍꯥꯛꯅꯗꯤ ꯁꯣꯏꯗꯅꯃꯛ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤꯒꯅꯤ ꯑꯃꯁꯨꯡ ꯄꯥꯕꯨꯡꯗꯁꯨ ꯁꯣꯏꯗꯅ ꯍꯥꯏꯖꯔꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯩ꯫ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯔꯦꯝꯕ ꯄꯥꯔꯤꯁꯨ ꯀꯞꯂꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯄꯤ꯫ ꯐꯔꯦ, ꯅꯍꯥꯛꯅꯕꯨ ꯄꯥꯝꯂꯕꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯃꯒꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯅꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯈꯤ꯫